Friends ma'am hojik prithvi ki oina koi hojik yam important oiba koi worldwide ki oiba news kya soi video sida thamjage aduga ngasi ki video sida di maro ne koi Middle East ki su lakani ko aduga Middle East natta bida koi India ki su yaurage aduga India ki thangna bada laiba country singi maro oiba news sing soi mayam da share tawjarage ko aduga koi FIFA ki matang sina koi video sige loisilla ko tanja do ai haba ke ko FIFA si su hojik yam important oidana hojik laiba koi ki World Cup ama tawbani na aduna FIFA gi do mai last video gi loisilla kan hapsarage aduga ini sin naw sing da haijening basi ai channel asida naw sangbira pai sin naw sing na ai busu support taw boina channel asibo subscribe to sin biramo adu mayam gi tawiman soi kauzaroi adu de khoi hojik video gi makha tarak pada important news makai sabsi yengasi ahan bada hojik yam important oiba ma lairi sine khoi gi Sri Lanka mayam Sri Lanka khangbira mani khoi India ga thangnaba country amani adu haiba Sri Lanka gi capital Colombo se asi Colombo di only 35 kilometer chalaga laiba khoi gi jail ama yam central jail ni ko yam na maru jail ni haiba jail sida khoi gi jail manung da khana saina ba tholak pada gi miyoi kun gi mathakta si different media sing da phungdo e aduga hojik si ba mo khoi gi jail gi khana saina ba da si ba miyoi sing se sigi sa mo gi jail da lai ba miyoi sing si yaure aduga guard tari ba tar jail si bo sangi ba security personnel mari manga am si ba gi paw yaure ko adu chapsana hojik lairi ba mo gi jail sida khana ki ba gi thodok se kari maram da gi tholak ki no haiba adu gi paw de hojik tholak tri ko adu bo I thola ka na mayam da next video da suma do ma mayam da tamjarage aduga makha tabada hoji laise Gaza gi side ke mulak se Gaza se koi 2025 ki October dagi makoi Israel gi moi ceasefire ma torokibne ba du ceasefire torogo sumara marakta Israel gi side ge dum Gaza gi mafam sing da yara strike tawbagi adum edi thawdo sing thoga laidana aduna ngasi gi oina so Gaza gi manung da moi gi yara strike tawbada koi gi maruina drone sin raga attack taw matam da Gaza di mioi manga taro adumaina sibagi paw thole aduga maruina makoina koi gi achen ba kar ma hai tare ko lambi da chelaga lairba karama du drone attack tawbada mioi mari sikre habagi paw du masu yaure aduga atopa Gaza gi mafam amadana 10 khalaga laiba haidi Gaza se makoina yamna Israel na thugai khredana thugai khaiba tawrabni na madu da laifam laitadana mioi million kya hoji masagi mayim laitadana 10 khalaga laibi yawe bako adu haiba 10 khalaga laiba mafam singdo da koi attack tawbada mioi khram su sire habagi paw adum Al Jazeera gi report to so adum yaure ko aduga akoi India ga thangnari ba lebak Pakistan gi matang da mi yengse Pakistan gi akoi Air Force ki intelligence officer amaso nomena kaptana koi Islamabad ta hatkre Islamabad haraga de mem Pakistan gi capital adu buni adu mahak si mahana si ki bagi paw se ji media sing di yaur se koi gi mioi kharana nupi ma phana ba lambi de nupi ma phana bagi abduction tawno bagi tawringai da mana kanba changu buni hai ko hariba Air Force officer se aduna ngasai gi geng kambudo aduna nomai kapthora kana duma intelligence officer do si banena media sing si yaur Air Force ki mai kai da haitare Pakistan nanung di yam ngai taba thawdo amasu oikre masina aduga koi gi India gi oibada yam important oiba ma hoji laire se India gi Pahalgam attack ena mamang sahida 2025 tam Pahalgam attack taw khidana adu mioi kun manga kun taruk si hibne bako adugi Pahalgam attack da chen basi madugi damak ta haitar aduga mari lainani NIA badi mayam National Investigation Agency India gi yamna amaroiba organization amani ko aduna adu NIA na thangat pa sarse ki matung ina ngasi moina sarse na thangala maduda harse kaino harakanda LET gi founder LET se moi gi Pakistan da base tawba organization amani haribe LET gi founder Hafiz Said harbi sakse mahak so masigi attack asida chena ena duma NIA gi side gi court ta thangalakre ko adugi pawduma su koi India gi maroiba newspaper sing di yaure aduga arobi da hoji laksa dei simam da FIFA World Cup se hoji yamna nungaiba tanjam su yaure ko aduna ngasi gi oina important oiba yam important oiba interesting oiba matching de lairi se ngasi ahing gi matung ahing nong yai gi matung pung baro makhai da Portugal ga Spain gi laibani ko aduga atoba match ani musu lai ko adu ani do hariba match ahum sigi timing se screen da hapsari sine mayam adum yang biro aduga Portugal ga Spain gi yamna nungaiba match amasu oige do mali ko aduna information khara se share tawjaraga mayam do losin jaraga aduga next video da mayam puna muk thengnarase